ngasi phongkiba tongan Manipuri siphongsing amasum thokiba thawdo wathoksingdagi maruoiba I pausing khongasaraga Manipur top channel gi maikedi myamda thamjagi ahanmada sai taraga nithoidagi na taraga mari gi angangsing vaccine kaplagani sai taraga manga dagi na taraga nipan faw da leba angangsing hawkiba January 3 dagi hawno covid vaccine gi dose kapa hawkraba matungda sai taraga nithoidagi taraga mari faw gi manungda leba angangsing gi oina su lakaduriba March thar gi vaccine kapa hawragani haina Dr. NK Arorana ngasi phongdokre maming lairaba public health expert Dr. Arorasi National Technical Advisory Group of Immunization ki Central Government ki COVID-19 Working Group ki Chairman amasu oiribani lebasi goina COVID-19 ki vaccine asi hawkiba sahi gi January 13 ki kapa hawkibani hawjuk phawbi goina COVID vaccine kapkiba masing asi puna crore samaga yankhai ga tere sure Adult gi oina COVID vaccination gi drive asi hawkraba matungna Prime Minister Narendra Modi na mamang sai gi December 10 manga lebasi gi Prime Minister oiramba Atal Bihari Vajpayee gi mapok numit ka mari lainara sai taraga manga dagi na taraga nipan phawb gi manung da leiba angang sing sai sigi January 3 dagi COVID vaccine kapa horagani haina laukthokibani amasum hawjuk phawb sai taraga ni thoi amasum asigi mathaki oina Bharat Biotech na saba Covaxin amasum Zydus Cadillas ki ZY COVID vaccine si approve tawkrabani haina spali atopa paw manamo Bisnupur gi Akai atoi thwan yaba polling station ni Fugumapan Khandokre Pangthokodoriba Mikhal ga mari lainana ngasi Bisnupur gi district election officer L Bikramna siar lawduna district asigi mini secretariat ki conference hall pangthokiba mifamda sarya kiba district police ki SPN Hirojina district asigi oina kudongti bamasum Akai atoi thokpa yaba polling station ni Fugumapan masa Khandokle haibaga loinana hairiba polling station asida security personnel sing matik sana deploy tawgun hana phongdokre mana political party sing amasu makhoi intending candidate sing so appeal tawraduna party sing gi ticket lak thokpa matam su thoning da ba masum thowan pham thok ta ba thokdok sing thondana ba appeal tokhi loinena kari gumba thoklagadi logi matuk ina lakhat pham thokpa thabak sing lakhot kani haki loinena pangthok kodori election asi violence yaw da election amo hanabi gi damak pangba ya ba mateng pangbiu hana so appeal tokhi masigi ngasi mi phamadu da district asida lairiba political party sing amasum intending candidate sing su saruyaki loinana meeting asibu recite tawkiba district election officer na sana halakliba model code of conduct amasum omicron variant state asida ohelakliba phibam sing paladuna political party punamang na amasum intending candidate sing na election campaign covid appropriate behavior sing ang sapina busu appeal tawki aduga hida kapthokpa yarba mioi sing yariba makai hida kapthokna busu khangan ki haina supali hall manung na pangthokpa election ga mari lena ba thoram na mi yankhai digi hena tindaba amasum open stage ta pangthoklaga na mi sani digi hena tilhandana ba khangan khibaga loina thasigi kunga ni thoi forward road show padayatra amasum rail nin singba athingba leidi haiba wapam su phongdokhayadi mapalam gi paw khara myam na tentak na thamjage UAE gi Abu Dhabi da drone attack ta fuel tanker ohum pokhai rakwadigi Indian ani yauna mi ohum siri Nitokaba numita UAE gi capital Abu Dhabi drone strike oiramgani haina thajana ba thawdo amada fuel tanker ohum pokhairapodigi mi ohum sikre amasum atai mi taruna aso open nangle haina police na phungdorakli Abu Dhabi International Airport manaka thokiba thawdo adu airport asigi extension amasu mai saki hari Abu Dhabi police na siriba mi ohum adu mi adu anina Indian nationalist singni amasum amana Pakistani ni haina identify tawki police ki matungina asokpa singi phibam arupa oidi thawdo adu ki matang investigation sathaba hawkhre hain spali amaromdana custody dami sikhibaga mari lainana SI ani constable ama suspend tawkhre Tamil Nadu gi Namakal district haksang phibam tongalaba miyama custody da sikhibaga mari lainana police sub inspector ani amasung constable ama suspend tawkhre huranwi ki case amaga mari lainana January 12 thoida Sentham Gamlam Police na Kerapur da leiba Prabhakaran saini fugumang amasuma ki loinabi hamsala se kuntragni thoi atai mioi mari ga loina na faki makhoibu namakal subjail thamki amasum Prabhakarna masa nuaiti haina complaint tawudagi mahak Salem District Hospital pukhi ma hospital adu da numaisi numita sikibani Prabhakaran gi imungna Biduthalai Sidu Thagal Katsi
BCK ga kusamnaraga lambi thinki amasum irang hauduna haksang phibam tongalaba dalit nupado Sonthamangalam police station phu chaiba masu otnai ba tawraba matungda magistrate ki mamang puthokpadagi judicial custody remand pikhibani haina su phongdokhi hadi atop lebak thiba paw khara namo delivery man kap tun Hatkhre Haryana gi sector taraga mapan gi ansal township ta order ma piba lakhiba da online food delivery platform Zomato gi delivery man ama numaijingi numidangda rewari da numaina kap tun Hatkhre Alwal district ki Hudithal Kungi Mahendra Singha say kuntra ko bomir amani haina miredu police na masakhang mangamkhre ma ki mobile amasum money bag adu yoramdre sen munnaba mahakpu numaina kapu oigeni haina police na singnaki model town police station FIR ama register stokhrari ma ki mabukta numaina kaplam kibani aruba fibam da sokpadagi ma Delhi da subdivision hospital refer tokre amasung ngasi ayuk laikhidre singnaba singadu fanaba police na red sing satakre haina Rewarigi DSP Muhammad Zamalna haiki hainasu pausna sumakhatarakli atopa pawamana Pakistan gi senthum sokshilakibada Zamat-i Islami sipna Imran Khan bu Malem gi sakni bani haina phongdokre Prime Minister Imran Khan bu Malem gi sakni ba amani hairaduna ngasi numaizu numita Zamat-i Islami ZI sip Sirazul Hakna sen thungi awawa mayo nariba sigi wathok punamaki amata ngairaba waroisina dudi Pakistan Prime Minister satkibani haiki local body Mikhal Singi mangoinana Lahore da pangthokpa miyamgi mifum amada wangang bada Sirazul Hakna leba sida anauba Mikhal amagidamak demand tawki petroleum mamal sing wangkhalakliba adugidamak Imran Khan ki government bu sayraduna ZI sip aduna Imran Khan amasum Pakistan punna thabuk tawbu yaroi haiki leba sida thokliba khudong thibu wathok punama sigi amata ngairba waroisinadu Imran Khan Prime Minister oibadagi tokhiba aduni haina haki warol paladuna Zio News naki Pakistan International Monitoring Fund IAF ka tawnakhiba yetnaningai oiba dil adugi matangda Pak PM adu international beggar ama oirakle haina Sirazul Hakna haki PTI na lusingba laidiba government asina leba asibu lengakpa ngamdre haina sumana haki masigi sathiba wahang asi leba asina asauba sen thungi wathok sing mayuk naringai marakta phongdorakibani maraksida international monetary fund na thamlakpa condition sing pangthoknaba State Bank of Pakistan Amendment Bill 2021 amasum Finance Supplementary Bill 2021 pass tawba adu opposition yakidre Supplementary Finance Bill adu ayaba pibasi Pakistan gi $1 billion taruki Extended Fund Facility EFF ki taruk suba review tahunana bagi mathautai haukiba sayolda Pakistan People's Party PPP Chairman Bilawal Bhutto Zadari na makai punamakta government asi thabak amata ngamdre hairaduna Imran Khan bu sahi sa sigi wathok aduni haikre IAF ka taunariba government ki deal aduna leba asida mangta ningai falsing tahangani haina sumangna haiki haina pausina makhatana su phongdorakli takpa to pa manamo protest manungda Taliban parade pangthoktuna pangal utkre masak naiba commander ama faduna thamkhibagi matangda haurakhibi irang namthanaba ayanba forcing thajinkibagi numit khrani gi tungda Taliban awang sup thangba Afghan city amada sayol loiba numita mapangal utpa amada pere tawkhre kidnapping prop amaga mari laini haibagi damal Uzbek Taliban commander ama fakhibagi matung fire province ki konung memanada haukiba sayolda protesting tawnarakhi Uzbek amasum Pashtun ethnic group ani asigi marakta thaudokhrada khuthoknabada miyai kya sikre haibagi arepa khangma ngamdaba paw kya lakhibadagi Uzbek amasum Pashtun miyam amasum Taliban gi marakta ukhanabagi thokpa yabagi akiba puan khi haina pawsna suma khatana palli adu haujikoina di miyam pawsma tanga solutionjarage amasum pathosagi bil soikiblan ki bakya yaur simyam ngakpigani matam gi maroi bi pawsung sumyam dale palaitana update pizara kenesu channel sigi makedigi sumyam thamjari and thank you